Mathang chayol phaobagi manung da Manipur Legislative Assembly gi Committee on Privilege and Ethics Committee gi meepham phamduna Tokhaiba Leingak Talliba Kuki Zo MLA taragi mathakta Loukhatpham Thokpa Thabak Loukhatkadabani haina imagi Meira na mari leinaba singe pukning chingshillakli hiram asigi matang ngasi Manipur Press Club ta pangthokpa paugi meepham amada imagi Meira gi convener TI Sujatana hai ngarang Manipur Legislative Assembly gi Privilege Committee gi meepham ama member masing sudabadagi famkhidra haibase khwaidagi angakpa amani Hirambasigi matangda committee asigi chairman MLA Nisikan Sapamgi mayumda unaba chalurabaso ngasi ayuk Delhi da chatkibadagi unaba fanglakide committee asigi member oriba MLA singi quarter amade mayumda chatuna unadaba honaki adubu Delhi da chatkiba amade masa naduna leramba yaromki lamda masigi chiraba tanfam masida makoi singa se Delhi da chataba yama yadraba zatla Sujatana makatana hike lanasi hek horakpadagi ngasi faubada political party ki luchingba sing amade Leingak ki famnaibe singna miyambu sananingba moongda sanabigano security matik chana thamnaga Churachandpur amasung Kangpokpida chathanba horagani haiba Leingak ki firep ase ngaktaba ngamde Madugi mahut Kuki Zo MLA taragi manungda BJP gi MLA taret yaurib ase hana action lokhatpiyo Manipur Legislative Assembly gi Committee on Privilege and Ethics Committee da Tokhaiba Thokpa Thabak taroktrabade mama oibi sing puna khongjang chansinba horagani haina Sujatana makata ke National Highway da khoi gi si nongbai gi chinjak tawdana pujare ba gari myam dubu nga hangai asu kuiba matam sida moi da headache oiba myam do madu da gi su security chap chaba thambiraga lambi chalan biu haiba matam da di moi tawbo ngamde aduga hujina mu ngasi na mu adu thokpire eba security yaw kam 100% adu chumba ba akhoi risk le ngoi ngambadra ba loba oireba potse ngasi bauta kan sarkar gi side gi pireba output se yamna reasonable oibra oidabra have do amtang khanda biusni aidi tasena akhoi gi ima group te gi hainer bane honorable CM na ngasi me gi tang ohum de gi na akhoi gi party president adu gi honorable CM gi akhoi gi sarkar gi side gi haitare moi 50 na ngasi bauta media gi through da ngang gi basaki ba myam do re record torga isa isa nang tabiyo ba kari kari akhoi game sana leireba game to piro haibase kyang kuirage ba khona ngasi request tawjai akhoi nongmata icha simigi simigi hairuba nateba hojik mai hore mai chakpasi muthat minasi haiba poneba ado amtang tabiyo ba miyam da piba kano do record to amtang isa nang tang tabiyo ba mazak mate ba tawrise sana ponate hojik leiriba phibam se